ai mà tôi chung thấu tàu rồi ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯌꯨꯅꯤꯠ 26ꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯥꯔꯟ ꯇꯥꯔꯝꯕ ꯑꯉꯥꯡꯗꯨ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯨꯔꯦ ꯉꯁꯤ ꯑꯗꯣ ꯃꯁꯥꯁꯨ ꯌꯥꯝ ꯑꯉꯥꯡꯕꯨꯗꯤ ꯑꯉꯥꯡꯅꯤ ꯑꯗꯣ ꯃꯥꯅ ꯁꯣꯏꯕꯗꯣ ꯃꯁꯥ ꯂꯥꯜꯂꯦꯅ ꯃꯥ ꯁꯦꯡꯗꯣꯛꯆꯒꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯅꯤꯠꯀꯤ ꯇꯔꯞꯇꯒꯤ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯄꯗꯣ ꯃꯥꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯌꯥꯝꯗ ꯑꯗꯨꯝ ꯄ꯭ꯔꯨꯞ ꯑꯣꯏꯅ ꯇꯧꯖꯒꯦ ꯅꯪ ꯃꯤꯡꯗꯨ ꯀꯩꯕ ꯀꯤꯔꯟ ꯅꯪ ꯀꯥꯏꯗꯩ ꯀꯥꯏꯗꯒꯤ ꯍꯧꯅ ꯍꯥꯏꯌꯣ ꯇꯦꯖꯄꯨꯔꯗꯒꯤ ꯅꯣꯏ ꯅꯆꯤꯟꯅꯥꯎ ꯀꯌꯥꯅꯦꯕ ꯑꯍꯨꯝ ꯅꯆꯤꯟꯅꯥꯎ ꯑꯍꯨꯝ ꯂꯩꯕꯁꯦ ꯅꯪꯅ ꯀꯌꯥ ꯁꯨꯕꯅꯣ ꯑꯩꯅ ꯑꯍꯟ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯥꯏꯗꯤ ꯅꯪꯍꯧ ꯔꯣꯁꯅꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯥꯏꯔꯨꯔꯤꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯀꯩ ꯋꯥꯈꯟꯗꯩꯅꯣ ꯅꯁꯥꯅ ꯁꯦꯡꯅ ꯍꯥꯏꯗꯤ ꯍꯥꯏꯌꯣ ꯁꯦꯡꯅ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯩ ꯃꯉꯣꯟꯗ ꯁꯣꯏꯈꯤꯕ ꯁꯣꯏꯒꯩꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣꯕ ꯁꯣꯏꯒꯩꯗꯣ ꯅꯪꯅ ꯃꯤꯗꯨꯗ ꯈꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯔꯥꯝꯕꯥꯏꯅꯤ ꯀꯛꯆꯤꯡꯒꯤ ꯌꯨꯅꯤꯠꯀꯤꯅꯤ ꯅꯪ ꯑꯗꯨ ꯇꯧꯒꯦꯔꯥ ꯐꯥꯎꯔꯥ ꯀꯩꯗꯧꯔꯥ ꯅꯪ ꯍꯥꯏꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯀꯔꯤ ꯋꯥꯈꯟꯗꯩꯅꯣꯕ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯛꯎꯅꯦ ꯑꯩ ꯃꯉꯣꯟꯗ ꯁꯣꯏꯈꯤꯕ ꯑꯗꯨꯒꯤ ꯀꯩꯗꯧꯕꯒꯤ ꯃꯉꯣꯟꯗ ꯁꯣꯏꯕꯒꯤ ꯀꯅꯥ ꯍꯥꯏꯌꯣ ꯀꯩꯗꯧꯕꯩ ꯍꯥꯏꯅꯣ ꯐꯅ ꯐꯥꯎ ꯇꯥꯗꯦ ꯃꯉꯣꯟꯗ ꯁꯣꯏꯕꯒꯤ ꯅꯪ ꯑꯔꯥꯝꯕꯥꯏ ꯌꯥꯎꯕ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯎꯗꯦ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯌꯥꯎꯋꯦ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯈꯪꯗꯕꯩ ꯍꯥꯏꯒꯦ ꯈꯪꯗꯕꯩ ꯍꯥꯏꯒꯦꯅꯦ ꯅꯪ ꯍꯧ ꯀꯛꯆꯤꯡꯗ ꯀꯩꯗꯧꯔꯒꯅꯣ ꯅꯪ ꯂꯩꯔꯤꯁꯦ ꯍꯥꯏꯌꯣ ꯍꯣꯇꯦꯜ ꯌꯥꯎꯔ ꯂꯩ ꯀꯔꯤ ꯌꯥꯎꯔꯒ ꯍꯣꯇꯦꯜ ꯌꯥꯎꯔ ꯂꯩꯌꯦꯕ ꯍꯣꯇꯦꯜꯗ ꯀꯅꯥ ꯀꯅꯥ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯃꯛ ꯌꯥꯎꯕ꯭ꯔꯥ ꯅꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯌꯥꯎꯔꯦ ꯑꯩꯈꯣꯏꯅꯤꯗ ꯌꯥꯎꯋꯦ ꯇꯦꯖꯄꯨꯔ ꯀꯩ ꯂꯩꯀꯥꯏꯅꯣ ꯍꯥꯏꯔꯣ ꯇꯦꯖꯄꯨꯔ ꯀꯩ ꯂꯩꯀꯥꯏꯗꯩꯅꯣ ꯇꯦꯖꯄꯨꯔ ꯃꯈꯥ ꯂꯩꯀꯥꯏ ꯇꯦꯖꯄꯨꯔ ꯃꯈꯥ ꯂꯩꯀꯥꯏꯗꯩ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯤꯡ ꯂꯣꯏ ꯍꯥꯏꯔꯣ ꯃꯃꯥꯒꯤꯅ ꯅꯥꯎꯆꯥ ꯕꯕꯥꯒꯤꯅ ꯕꯁꯟꯇ ꯅꯣꯏ ꯌꯨꯝꯅꯥꯛꯇꯣ ꯀꯩ ꯍꯥꯏꯕ ꯑꯃꯨꯛꯀ ꯊꯣꯛꯆꯣꯝ ꯅꯪ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟ ꯃꯃꯤꯡ ꯀꯌꯥ ꯂꯩ ꯅꯅꯥꯎꯕ ꯁꯤꯡꯒꯔ ꯀꯔꯤ ꯅꯅꯥꯎꯕ ꯁꯤꯡꯒꯔ ꯁꯤ ꯅꯅꯥꯎꯕ ꯁꯤꯡꯒꯔ ꯍꯥꯏꯕ꯭ꯔꯥ ꯁꯤꯗ ꯅꯥꯎꯕ ꯊꯣꯛꯆꯣꯝ ꯍꯥꯏ ꯀꯩ ꯅꯪ ꯅꯥꯎꯕ ꯁꯤꯡꯒꯔ ꯍꯥꯏꯁꯤꯜꯂꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯪꯕ ꯑꯗꯨ ꯑꯩꯗꯤ ꯑꯃꯨꯛ ꯍꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯣꯟ ꯌꯣꯟꯕ ꯅꯨꯄꯥ ꯗꯨꯀꯥꯟꯗ ꯍꯥꯡꯕꯤꯕꯅꯤ ꯃꯥꯅ ꯐꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯅꯨꯄꯥꯅ ꯍꯥꯡꯕꯤꯕꯅꯦꯕ ꯅꯪꯅ ꯅꯥꯎꯕ ꯊꯣꯛꯆꯣꯝ ꯍꯥꯏ ꯅꯪꯅ ꯅꯥꯎꯕ ꯁꯤꯡꯒꯔ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤ ꯀꯩꯒꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄꯅꯦ ꯑꯣ ꯐꯔꯦ ꯑꯗꯨ ꯅꯪꯅ ꯍꯧ ꯃꯣꯏ ꯏꯃꯨꯡꯗꯨꯗ ꯅꯪ ꯀꯩ ꯍꯥꯏꯖꯅꯤꯡꯉꯤ ꯅꯁꯥ ꯃꯣꯏ ꯁꯦꯡꯅ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯅꯪꯅ ꯁꯣꯏꯔꯨꯕꯗꯨ ꯀꯩ ꯍꯥꯏꯗꯣꯔꯤ ꯍꯥꯏꯌꯣ ꯑꯩ ꯁꯣꯏꯕꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯦ ꯀꯔꯤ ꯑꯩ ꯁꯣꯏꯕꯗꯣ ꯉꯥꯛꯄꯤꯌꯨ ꯂꯥꯟꯖꯩ ꯍꯥꯏꯔꯦ ꯀꯅꯥ ꯇꯥꯗꯦ ꯀꯩ ꯍꯥꯏꯕ ꯊꯥꯖꯤꯜꯂꯧꯔꯥ ꯍꯧꯖꯤꯛ ꯅꯃꯥꯏꯗꯨꯗ ꯁꯨꯃꯥꯏꯅ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪ ꯑꯔꯥꯃꯥꯏꯁꯤ ꯌꯥꯎꯗꯅ ꯑꯔꯥꯃꯥꯏ ꯆꯦꯟꯅꯉꯥꯏ ꯊꯧꯇꯣꯏ ꯀꯩꯒꯤꯅꯣ ꯈꯨꯝꯃꯧꯅꯦ ꯑꯩ ꯁꯣꯏꯈꯤꯕ ꯑꯗꯨꯒꯤ ꯑꯩ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯔꯣꯏ ꯅꯪ ꯅꯤꯁꯥ ꯆꯥꯕ꯭ꯔꯥ ꯇꯂꯞ ꯆꯥꯏ ꯀꯔꯤ ꯇꯂꯞ ꯆꯥꯏ ꯌꯨ ꯊꯛꯄ꯭ꯔꯥ ꯌꯨꯗꯤ ꯑꯩ ꯏꯃꯥꯟꯅꯕ ꯄꯤꯊꯛꯄ ꯑꯩ ꯊꯛꯇꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯀꯩ ꯅꯪ ꯊꯛꯇꯦ ꯅꯃꯥꯟꯅꯕꯤꯗ ꯀꯅꯥ ꯅꯃꯥꯟꯅꯕꯤꯁꯤ ꯂꯩꯕ ꯅꯆꯤꯟ ꯊꯤꯜꯂꯒ ꯅꯪ ꯊꯛꯄ ꯊꯛꯇꯕ ꯅꯍꯥꯟꯒꯩ ꯊꯛꯇꯕ꯭ꯔꯥ ꯅꯍꯥꯟꯒꯩ ꯊꯛꯇꯦ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯑꯁꯦꯡꯕ ꯅꯍꯥꯟꯒꯩ ꯊꯛꯇꯦ ꯃꯇꯨꯡ ꯃꯅꯥꯎ ꯅꯨꯄꯤꯗ ꯈꯥꯏꯗꯣ ꯈꯥꯏꯔꯣꯏꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩ ꯈꯥꯏꯔ ꯃꯇꯨꯡ ꯈꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯏꯀꯣ ꯍꯣꯏ ꯌꯥꯏ ꯅꯁꯥꯅ ꯌꯥꯏꯀꯣ ꯅꯪ ꯍꯧ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯣ ꯅꯪ ꯁꯤꯗ ꯌꯧꯕꯒ ꯀꯅꯥꯅꯣ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯒꯗꯕꯅꯤ ꯀꯣ ꯍꯣꯏ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅꯦ ꯃꯥꯏ ꯑꯦꯀꯥꯎꯟꯁꯤꯗ ꯀꯩꯅꯣ ꯇꯧꯔꯝꯃꯦꯁꯦ ꯅꯪꯅ ꯈꯪꯒꯖꯕ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯃꯥꯡꯅ ꯏꯀꯥꯏꯗ꯭ꯔꯣ ꯅꯪ ꯈꯪꯒ ꯅꯨꯄꯤꯗꯤ ꯃꯥꯡꯒ ꯅꯪ ꯑꯩ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯑꯃꯗ ꯁꯨꯃꯥꯏꯅ ꯈꯥꯏꯔꯝꯃꯦ ꯍꯥꯏꯔꯒ ꯅꯪ ꯎꯔ ꯅꯪ ꯀꯔꯤ ꯈꯟꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯆꯠꯀ ꯇꯧꯅ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯁꯤꯅ ꯅꯣꯏꯅ ꯑꯃꯨꯛ ꯅꯪꯁꯨ ꯆꯍꯤꯐꯧ ꯁꯨꯕꯁꯨ ꯂꯩꯇꯣ ꯅꯪ ꯀꯩ ꯇꯧꯔꯤꯁꯦ ꯅꯃꯥꯏꯔꯣ ꯅꯦꯈꯥꯏꯔꯣ ꯍꯧꯖꯤꯛ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯏꯀꯥꯏꯗ꯭ꯔꯣ ꯏꯀꯥꯏꯗꯤ ꯀꯔꯤ ꯃꯤꯗ ꯇꯧꯔꯝꯗꯥꯏꯗꯅ ꯀꯠꯇꯣꯀꯥꯟ ꯇꯧꯔꯝꯗꯥꯏ ꯏꯀꯥꯏꯗꯕ ꯃꯌꯥꯝꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠꯅ ꯉꯁꯤ ꯂꯧꯈꯠꯆꯧꯔꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠꯇ ꯍꯥꯏꯗꯤ ꯐꯠꯇꯅ ꯈꯣꯠꯇꯅ ꯌꯦꯡꯕꯤꯕꯁꯨ ꯇꯧꯕꯤꯒꯅꯨ ꯃꯁꯥꯃꯛ ꯑꯔꯥꯝꯕꯥꯏ ꯌꯥꯎꯕ ꯅꯠꯇꯦ ꯃꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯨ ꯃꯁꯥꯅ ꯀꯩꯅꯣ ꯇꯧꯍꯟꯖꯔꯒꯦ ꯑꯗꯣ ꯃꯥ ꯀꯛꯆꯤꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯃꯥ ꯇꯦꯖꯄꯨꯔꯗꯩꯅꯤ ꯍꯥꯏ ꯇꯦꯖꯄꯨꯔ ꯀꯩ ꯂꯩꯀꯥꯏ ꯍꯥꯏꯕ ꯀꯩꯅꯣ ꯇꯦꯖꯄꯨꯔ ꯊꯣꯛꯆꯣꯝ ꯇꯦꯖꯄꯨꯔꯗꯣ ꯀꯩ ꯂꯩꯀꯥꯏ ꯍꯥꯏꯕꯗꯣ ꯃꯌꯥꯏ ꯂꯩꯀꯥꯏ ꯇꯦꯖꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏꯗꯩꯅꯤ ꯍꯥꯏꯔꯦ ꯃꯈꯥ ꯂꯩꯀꯥꯏ ꯑꯃꯨꯛ ꯍꯥꯏ ꯅꯪ ꯂꯩꯀꯥꯏ ꯁꯦꯡꯅ ꯍꯥꯏꯗꯣꯏꯁꯤ ꯀꯩꯒꯤꯅꯣ ꯀꯥꯎꯕꯩꯅꯦ ꯑꯗꯨꯝ ꯇꯧꯗꯣ ꯇꯧꯔꯣꯏꯗ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ
ꯃꯇꯣꯟ ꯇꯧꯔꯣ ꯇꯥꯃꯣ ꯑꯣ ꯐꯔꯦ